Imphal West ki SINGJAMEI Police Station na konba SINGJAMEI Mayengbam Laikai da leiba yum amada sakhangdaba singna hand grenade ani langsinduna pokhailamlai thodo sing arang ahing pung 12 taramdai da Chingtham Samson kauba amagi yum da thokibani Impact News na fangba pawda sakhangdaba sing aduna Samson gi yum gi sumang da grenade ani adu langsinduna pokhaihalambani thodo du da sumang da khamduna leiba gypsy ama car ahum van ama yauna gari manga akaya toi thoki Grenade pokhai safu aduna Samson gi yum yauna thangna bagi yumsu bomb machet na panduna khara sokhi adubo imung manung gi mioi singdi asopan yawhodi hairi ngasi ayuk thodok thokfam da SINGJAMEI police ki team laktuna yengsin baga loinana case ama lokhatuna thigat pahokrai Grenade langsinduna pokhai halambagi thawong asi kanana kari maram gi damak chetharambano haiba khangbangamdri Samson hariba misaga si SALAI group of companies ki board of director gi member ni hairi Panbay avadi handak tha asigi manungda company asigi thaupuba mioi singi mayumda bom thamlamba bom pokhai lambagi thodok sing thokhiba laikhrabani